Political culture ikai khangdabagi hidak leite haibadu taredako taranithoi suba assembly election aikhoi khudingmaki mangda leptuna ngaiduna leirei miyamdi hauji corona virus ka lanthengna re nongmugi chara fangnaba hotnabada kha rai khangdana koichen chenabana kongai nei maraksida kum amagi maru oiba lau pananaba matam asida labukta ising leitabage urea na chingba har matam chana phangdabagi awaba laumi singna thengna re hargi wathok aside chahi khudingi ne anaubadi natte Minister amadi mari lenaba official singna wazau ngangbasu anauba natte hanadagi ne amaromda state ke sel thumgi phibamsu afaba oidre mamang thada lupa crore chani ge marfu nipan hena overdraft tawkhre haibagi report su leikhi asigumba phibam asida ikhoi ge political culture su nongmage leikha tarakpagi mami chawna taba urakpa asidi onthokna ikai ningai ne politics ta yaba yadaba marup yeknaba leite haibagi matik leibak asigi democratic oiba political culture bu money sel power shakti ga mantik nabagi lambe semnarakpa sisu khwaidagi ikai ningai ni phibam asida lalonbi ge wasak khongbal ama kanbada ko e ikai khangdabagi hidak leite haibadu tareda ko haina sonarak lei masi pumna maki dinatte adumnadi oiraga chak chagring amana chengkok ama mangthu I haibadu nei warau ningai di leite dam Amarom corona lantheng asisu lepa yadre mamang sahi 2020 ki August thage ahan bachayol phawbada Manipur da COVID-19 positive case lising ahungba chatru kunthra manga thengna khe masigi manungda taramathoi sekhe lising amaga chatru maudra tare na layeng badagi fagat ki aduga active case ta lising amaga chamapan kuntaret lom laikhe adubu chahi amagi manungda ngasidi positive oibagi masing lak amaga lising ahum samnga ga maudra mapan yaukhre Miyoi lising amaga chatruk nifu sikhrei hauzik active case lising nipan ga chama nifu ga taruk leire Bhagat pagi chang asi mamang sahi gi matam asi maktada chada yankhai manga rom oirambadu handak sahi asi dade chada maudra dasmik manga oirei Bhagat pagi chang yamna wanglei chada maudra dasmik manga yaure aduna thoina mi painingai oide hairiba sidi propaganda ne miyamda lana uhanana bahona bani haina launa de Manipur gi district tara taruk ke manungda Manga yauna leibak asigi state taret ki punna district kungani thoida COVID positive ki chang wangkhalak le haina Health and Family Welfare Ministry na piba report amada haikre mamang thagi ahumda central team ama laktuna yangsilam lei makhoina contract tracing home isolation fazana tauba sibagi certificate analysis tauna bakhangalam lei handakta su atopa member ahumna saba multidisciplinary central team ama laktuna official singa review meeting na chingba pangthokre Tim masina kari amuk hairam bagi haibadudi khangdre hauki bachayol da haibade tha asigi amadagi taret faubada punna miyoi marfuga mari sekhe nongmagi oina tarani thoigi changni chayol asida miyoi lising kunthra ga manga chama pan tara humdoi test obada lising manga ga marfuga mapan positive oiba thengna ki haina su report tawre amuksu hojik faubada sekhiba punba mising lising amaga chatruk nifugi manungda chahi asigi horakpadagi chatliba tha asigi manga faubada Sikiba lising amaga chani yankhai mapan yaure masina takpadi mamang sahi 2020 ki March dagi December fauba tha tarada positive oiba mi chahumga marifu mathoi siraga chaliba chahi 2021 ki January dagi na August manga fauba tha tare lo masida miyoi lising amaga chani yankhai mapan siki haibane asigumba phiba masida State Health Department ki director nadi phagatpagi chang chada maudra dasmik manga yaure mi painingai oide Hekta haibaside hakmalle propaganda da machu masla thaksin bani haina lauroi da bagi maram laite Haujikti corona curfew su komthokpa yaba komthokre asi anagi yauna lining laisol ga mari leina bathavakta miyoi kundagi hena punba yaro hairabasu government ke thavak thauram dade damadani pulliba kanana karisu haide mana thokpa aidone adubu kamdaune corona su ikang su election su thengna batabane Masimak kalam asimak tada sanalaiba ki mapau su chen khibane corona virus lantheng marakta Manipur gi oina assembly constituency kharagi by election pangthokrabasu autonomous district council amade Imphal municipal corporation gi election di yaithokre general election di soidana pangthoknaba sem saba honakhre swaidani political drama honragliba afabasu phawdabasu actor kaya thoroklibasi adubu political actor kharana stage takana bohonarakpada democratic oiba political culture bu Mantik narakpagi mawongda urakpa sidi yamna ikai ningai ne democracy gi mapu oiba miyambu thawaidabani haina lauroidabagi maram laite tawbagi bude mahausadagi hona election mayada anobo political party thorakpa amadagi tokpa
amada yauba chainaba launaba ngaktane laujnam pujnam pumba mi masel kuina tinaba yadre amuksu lauramdaida tenga manbi khainaramdaida yongmanbi haina aikhoigi ipai pusingna thambiramba pawro kaya ningsingluraga aikhoigi political culture da mami tarakpasu oiba yai manipur da political party kaya laikhre kuidana mangkhibasu yaukhre khudong chaba haibasi launaba ngaktane apamba yaubada akaiba leite tawbadabu sel amadi sakti power da mantiknaraga khudong chaba launaba honarabade madu masagi oijaba thibani miyambu khulai oina sizinabani haiba tai political leader singi marakta MLA oidrabade minister oidrabade ruling party da yauddrabade worker singi miyamgi seba mapung phana tawba ngamdre haina khaliba singa se aseng balu singbani haina laude ruling da lairabasu opposition da lairabasu MLA minister oidrabasu magi angamba thakta miyamgi seba tawba ngamba singadu aseng balu singbani haina launare tawigumba sung asigumba lusingbade masing yamde aduna miyam su kuina sogat pide asigumba kayadage masana yaujariba party ge image amasung ethics thawoinaraktaba oirambadi yai haibabu aikhoigi political culture da mapu pandaba oktabigumna uhalakpa kali taisilakpa sidhi chumde parliamentary democracy ge mapu oiriba aikhoi miyamna su matam ge para tambiba tai politics saibasi senjau paiba angam athau khaktagi natte aikhoi pumnamakini haina khanganba tai lambi chumna chaliba makhai tingkhang yuroi haibadsu takpi batai mapunsigi ruling bench ta amukta phamlaktaba treasury bench ta phamlabasu minister amukta oidaba luchingba kaya mapunsi chupa MP MLA oina miyamgi thabak tawkhiba kaya laikhre mapunsigi MP MLA oidaba luchingba kaya miyamgi seba tawduna mingchat uron khinba yaukhre yaure aikhoi swaidana ruling party ge MLA minister oidrabadi karisu tawba ngamdre hainare aduna masagi political culture khongoinaraga miyamgi marum thupna chongthok chongsin tawnare aina tawbana mafare haibadu utna bohotnare corona lantheng maragasida miyamgi awa ana amadi lawmi singna labukta ising phangdabagi har matam chana phangdabagi lauriba kholaw tasinadre khangsinadre amaromda khadang thadabadi lepnade miyamda onsinduna lawbasu lepte aduna de mana thokpa angamba pangtau tawnabagi phibamda laklabadi madu aphabadi khak oiroi maramaduna aikhoi khu selhoba tai nongthilgi curfew laukthokraba matung anoba guideline phongkhre curfew gi akupa marol chatliba august 22 fauba state sinba thungna numidang pung 6 tagina ayuk pung 5 fauba curfew thamba lining laisolga mari lainaba thogdok wathok sing mi kundagi hena punba yadaba positive oiba yamna leiba mafam singbu micro containment oina laukthokuna police na check sin ngak senba anoba positive oirakpa sing isolation tawnaba ahenba mijeng changba health department ki maikedagi vaccination testing amadi contact tracing ge khongjel yangkhat hanba state amadi central government ki office singda grade A officer sing mapung phana thabak kaba makha tana staff singi chada kunthra ga humdoirom tamak rotation da kaba power fire service health disaster management chingba tangai fadaba department singi oinadi mahusagom thabak kaba hoba ningthau kaba yimsa kaisa amadi irai numitta insurance company banking services amadi postal servicing akaknaba staff singna hangba yaba thangal kaithel amadi pauna kaithel natana mafam singda leiba optical center sing ayuk pung 10 dagina nungthil pung 2 fauba hangba yaba child protection services sing mathau tawba yaba lau singu baga mari lainaba thabak thauram pumnamak paikhatpa yaba thangal kaithel amadi pauna kaithel da leiba wholesale dukan singdagi roster 9 district singi retailer singna leiba yaba heavy vehicle singi workshop sing ayuk pung 8 dagina nungthil pung 3 fauba hangba yagane nongmaijing yimsa kaisa amadi irai numit ki ayuk pung 8 tagina 10 faubada mana masing yonba yaba adubu covid appropriate behavior ngakadavani sangom amadi sangom gi pothok yonba dukan sing ayuk pung 6 tagina 8 fauba hangba yaba home delivery service pumnamak chalaiba yaba hotel amadi lodging sing akakna staff sing na hangba yaragane adubu restaurant fast food sing di thingba lainga kamari lenaba semgat sagat pagi thabak pumnamak paikhatpa yaba asini Independence Day ga mari lainana cherangi phiral sizinadana bakhangan khre lakadori balaiba kasige Independence Day thoram ga mari lainana miyamna cherangna saba phiral sing sizinahandana ba India government ke Ministry of Home Affairs na state laingak sing da khangan khre Ministry gi cherol asina hai national flag hai base laibak amagi saktam taklibani maram asina miyamna ahen ba ikai khumna ba pifam thoi India gi oina su laibak asigi miyamna phiral bu yamna ikai khumnai adum oinamak cherangna saba phiral sing sizinaduna mahausagi phibamda akaiba pibade
Chumloi masigi su mathakta cherang asidi masa mathanta tumba ngamba posak amasu natabana laibak asigi firal sing adu loisan bada khudong sa daba kaya mayok nare maram asina flag code 2002 ge matungina chena saba flag sing tamak sizinaba yaga ne sana khonaba lining laisol amadi inat ki thoramna chingbada laibak asigi de firal miyamna paiduna sizinabada chena saba oina sizinagadabane thoram adu loiraba matung dasu firal adu makhada hundok loidabani haide The Prevention of Insults to National Honor Act 1971 amadi Flag Code of India 2002 ge copy hapkhe COVID ki kanglon ngakhan bagi thodang civil body singda sinadore COVID laichat chandok haliba virus asigi chen thadanaba face mask uppa miyam punba madi chaksa haijanaba thingbagi thabak sing gram panchayat village authority ward committee sing local club sing amadi fed vest organization tribal loop singda sinanaba deputy commission na SP Singda Laingak na Khanghan Kray Laingak ki Deputy Secretary Health and Family Welfare Simon Lian Lengen na Khujek pidu na Deputy Commissioner Sing SP Sing amadi CMO Singda iba cherol amada COVID laichat thingna na ba laukhat liba khongthang sing chapsa na miyam na ilhan na ba thavak laukhat na ba Khanghan khe cherol adu da yawri ba wafam singi manungda Deputy Commissioner Sing na dukan tawriba sing vendor phamliba sing office ki miyoi sing na visitor singi yaifana ba COVID tagi ngangthok daba khongthang sing ilhanana ba pautak pigadabani masiga loinana district police sing amadi SDO khudingmak na makhoigi jurisdiction manungda ngakna chalhanna ba pautak pigadabani cherol aduda palliba wafamdi police amadi health department ki team sing na micro containment zone sing da akan ba midyang changadabani DC sing amadi CMO sing na numit khudingi oina micro containment zone sing adu miyam paksana khanghanna ba thabak lakhut kadabani Masida media amadi WhatsApp yauna social media platform sing sizinaduna miyam da paksana khangana bathavak lakhut kadavane district adugi manungda police na yangsingadaba amadi health department na yangsingadaba mafam sing nakhai sing na yathoktuna ahoba lehendana ba honagadavane masigi thavakta lainga ki staff sing su sizinagadavane masiga loinana DC na mari leinaba gram panchayat ward committee village authority local club sing da makhoi na konba mafam sing da micro containment zone sing Ningthina yengsinanaba Deputy Commissioner singna pautak pinaba khanghan khi nauna COVID positive oirakpa yaurakpa matamda madu athubada isolation tauba yananabagi damak DC singna CHIC Management Committee singa yana cherol khuyek pinabaga loinana phamung ahangba masing miyamda khanghan nanaba thabak laukhatnaba khanghan khi khunggangi lamda home isolation tawbagi khudong chadaba laibana community center singda isolation tawhonbagi tangai fadaba lai maramasina testing team khudingmakna CHIC natraga triple C sing nauna positive oiraba singda khangan gadavane masigi thabak asida JP ward committee village authority local club sing na mateng pangnaba DC sing na pautak pi na bakhangan khe vegetable vendor sing yamdrabada fit taruk lapna phamanana DC amadi SP sing na thabak laukhat na bakhangan le loinana masigi thabak thoram singda local club sing na su saruk yahanna bakhangan khe grocery shop sing ase dukan ahum khudingi amamam hangana ba thabak laukhat kadavane Pangthok taba yadaba lining laisolga mari lainaba thoram sing DC gi ayaba lauraga miyoi kundagi henna tilhandana ba DC sing na gram panchayat sing village authority sing ward committee sing local club sing amadi lining laisolga mari lainaba loop sing tribal organization sing da ngakna chalhanna ba khangan gadabane numidang pung 6 tagi na ayuk pung mga fawwa chathariba numidangi curfew asi chapchana ngakna chatnaba thabak laukhutpaga loinana DC SP CMO sing na thokpo order sing instruction sing amadi advisory sing media WhatsApp yauna social media platform na chingba sizinaduna miyamda mapung phana yahona bakhangan khe masiga loinana DC singna changnai na press meet sing pangthoktuna miyamda pau sing yahona na bahona gadabani haina palle SARS-CoV-2 yauna coronavirus makhal kaya hatok pangamba miyoi bagi antibody sing thengnare coronavirus makhal kaya hatok pangamba miyoi bagi haksang da yauba antibody sing scientist sing na thengnakre Masina coronavirus makhal kaya ngakthokpada sisinaba yagadaba vaccine puthoknabagi lambi oirakpa yai haina thajare hairiba antibody sing ase COVID-19 dagi recover tawba mi singda thengnakibani haina University of Washington gi team amana phongdokhe journal science da yaurkiba study aduda research tawba singna thengnakiba beta coronavirus kaya da cross react tawba human monoclonal antibody mangagi research matangda sandokna takhe study sida COVID-19 convalescent donor singdagi memory B cell sing yangsin khi memory B cell hairiba si mamang da haksang da attack tawnaba kayarak honakiba pathogen sing changlakpa matamda yamna thuna masak khangdoktuna
ꯑꯦꯇꯦꯛ ꯇꯧꯕ white blood cellsꯤꯡꯅꯤ ꯌꯥꯝꯅ ꯑꯁꯥ ꯂꯩꯕ ꯑꯦꯟꯇꯤꯕꯣꯗꯤ ꯃꯉꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥꯏꯟꯇꯤꯁꯁꯤꯡꯅ S2 P6 ꯀꯧꯕ ꯑꯃ ꯇꯣꯈꯥꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯃꯤꯠꯌꯦꯡ ꯆꯪꯂꯤ molecular structure analysis ꯑꯃꯁꯨꯡ functional study ꯇꯧꯕꯗ ꯃꯁꯤꯒꯤ ꯑꯦꯟꯇꯤꯕꯣꯗꯤ ꯑꯁꯤꯅ beta coronavirusꯀꯤ subgenera ꯑꯍꯨꯝ ꯍꯥꯠꯇꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕ ꯈꯪꯈꯤ ꯑꯦꯟꯇꯤꯕꯣꯗꯤꯁꯤꯡ ꯑꯁꯤꯅ ꯚꯥꯏꯔꯁꯁꯤꯡꯒꯤ spike protein ꯗ ꯌꯥꯎꯕ stem helix ꯀꯧꯕ structure ꯑꯃꯗ target ꯇꯧꯋꯤ ꯃꯁꯤꯒꯤ stem helix ꯑꯁꯤ coronavirusꯁꯤꯡꯅ mutant ꯇꯧꯕ ꯃꯇꯝꯗꯁꯨ ꯂꯦꯡꯗꯅ ꯂꯩꯕ ꯑꯃꯅꯤ ꯍꯥꯏꯔꯤ ꯑꯦꯟꯇꯤꯕꯣꯗꯤꯁꯤꯡ ꯑꯁꯤ COVID-19 ꯂꯩꯅꯥ ꯊꯣꯛꯍꯜꯂꯤꯕ SARS-CoV-2 ꯚꯥꯏꯔꯁ ꯊꯥꯖꯤꯟꯗ꯭ꯔꯤꯉꯩ ꯄꯨꯡ 14 ꯋꯥꯠꯂꯤꯉꯩꯗ ꯎꯆꯤꯗ ꯇꯦꯁ ꯇꯧꯕꯗ ꯚꯥꯏꯔꯦꯜ ꯂꯣ ꯍꯟꯊꯍꯟꯕ ꯉꯝꯈꯤ ꯍꯥꯏꯔꯤ Olympic Games की हॉकी की नुपी टीम की मियोई खुदिंगमक्ता लुपा लाख 138 पीरगनी CM चौहान टोक्यो ओलंपिक ता सरुक याखिबा इंडिया की नुपी हॉकी टीम की मेंबर खुदिंगमक्ता लुपा लाख 138 पीरगनी हाइना मध्य प्रदेश के चीफ मिनिस्टर शिवराज सिंह चौहान ना फोंदोखरे बार्सिलोना दा मखा ताना लैथनबा होटनबा याबा होटनखि लियोनेल मेसी क्लब ना मखा ताना अवांगबा वेजेस अदु पीबा ngamloi हाइना फोंदोखरबा मतुंगदा Pirangna thumhatlaba Lionel Messi Spain gi club FC Barcelona thadoklagani haina nongmaijing numita confirm tawkhre mahak France ki club Paris Saint-Germain da yaunanaba wari sanari haidi Messi haukiba July amada mahaki contract loiduna free agent oina leirakhibani mahak lakadoriba La Liga season mangoinana Barca da nauna chahi manga sign tawnagani haibagi thajanaba leikhibani aihakna wafam yamna kupna khallaba matung yakhi adubu aroiba mitkupta La Liga gi issue aduna maram oiraga mahakna club asida makha tana leithabagi matang asi oithokpa leikhide haina Laporta da haikhi aihakna club asida makha tana leithanaba hotnaba yaba hotnakhi haina mahaki teammate sing yaukhiba press conference amada mamitta mapi sinthaduna Lionel Messi na haikhi fan kaya da mahaki number 10 jersey lituna Barca gi Camp Nou na stadium gi mapanda sanaroi asibu farewell pibaga loinana Messi ha haina kaunakhi Masagi chahi kuntra ga mari suraba Argentine striker asi mahakna chahi kunmathoi surakpadagi club asida yauraktuna punna goal chatruka marifuni thoi chanduna all time goal scorer oiribani nongmaijing numita pangthokiba press conference aduda Lionel Messi na phongdokibada mahak French giant Paris Saint-Germain da yaubagi oithokpa leirei PSG gumba ina khunba club singna Argentine asibu lauksinduna mahaki lemhoriba career adu sanahanbagi sakti leiri mahakna Paris ta yaurakpana club asi amuk punsinba ngamlagani Messi na haikhi chahi manga gi anoba agreement adu da mahakna hana phanglamba senpham adugi chada yankhai kaktharaga yanaduna club asi da makha tana leithakigani haibagi thajaba leikhi adubu mamangi chayolda yanakhiba wafam adu onthorokpada angakpa ama phauki tasengna hairabada chahi asigi March tha da pangthokiba mikhalda aihakna club ki president Joan Laporta ga wari sanakhi ꯑꯩꯈꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛꯅ ꯀ꯭ꯂꯕ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯊꯝꯕꯤꯅꯕ ꯍꯥꯏꯖꯈꯤ ꯍꯥꯏꯅ ꯃꯦꯁꯤꯅ ꯐꯣꯡꯗꯣꯛꯈꯤ ꯑꯩꯒꯤ ꯀꯟꯇ꯭ꯔꯦꯛ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯏꯁꯨ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯑꯩꯍꯥꯛꯅ ꯈꯪꯖꯕ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯈꯤ ꯀ꯭ꯂꯕꯅ ꯍꯥꯏꯈꯤꯕꯗ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯥ ꯂꯤꯒꯥꯅ ꯃꯔꯝꯗꯒꯤ ꯇꯧꯈꯤꯕꯅꯤ ꯑꯩꯍꯥꯛꯅ ꯏꯁꯥ ꯏꯇꯣꯝꯇ ꯊꯥꯖꯕ ꯊꯝꯈꯤ ꯃꯗꯨꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀ꯭ꯂꯕ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯉꯝꯒꯅꯤ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯍꯥꯛ ꯈꯪꯗꯦ ꯑꯗꯨꯕꯨ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯣꯏꯔꯦ ꯍꯥꯏꯈꯤ Argentina की स्ट्राइकर लियोनेल मेसी ना ला लीगा की क्लब असिदा लैरिंगैदा पुन्ना ट्रॉफी 35 लौबा ngamखि न्यूज कॉन्फ्रेंस अदु लोइसिल्लबा मतुंग क्लब की ओइबा प्राइवेट फोटो सेशन अमसु पांगथोखि अरोइबदा ताबिरिबा पुम्नमक्पु थागतचरी।